ngasi nuida wairam phongkiba tongan ba manipuri siphongsing amasum thokiba thawda wathoksing dagi maruibi I pausing meyamna thamjagi ahanbada kanglei paki maira news taki lakhu saraga mitei driver ama gari dagi singtharaga phunaba hotnaramba adu lale haijadrabadi ningthokaba numit ki kuki sing jeribam da kumlakpa thinglagani rising jeribam Ngaranungtil National Highway Kuntraga Teret Impal Jeribam Lambi Paringi Sarukta Apex Company na Nungkau dagi Tarbung Pawgi Lambi Semagi Tabak Chathariba the Apex Company gi gari driver oina Tabak Toriba Mitei Masama United Tribal Liberation Army Ultagi Kadar Anina gari dagi singtharaga phuna bahonakre thaudo odu scenery bu ultagi Kadar Kuki Masa ani duna makoina tawkiba kahen ma thabodo October tang taraga manga numaisu numit phawgi manungda Listing Jeribam office ta laktuna lale haina sengdok ta batarabadi mathang October taraga truk ningthokaba numit ki Jeribam da leiriba Kuki sing amata Jeribam da Kumlakpa Thinglagan thamlagan haina laktokre Pauksi sina phangwa pawgi matung ina dingara nungtil Apex Company gi driver mitei masa sina Tarbung village mamangi lambi de gari thauduna lakhi mapamadura United Tribal Liberation Army gi designated camp amale camp adugi mamang yorokpa matamne Apex Company gi gari edu Kuki masani na khamkhi aduga Hindi lol da mak mitei ra hainangki madura gari driver aduna mak mitei ni Apex Company gi gari thawba driver ni Jeribam gi gulathol samupun bidagi ni haina khumki madura gari driver Binoy hariba mitei masa si ultagi kadar Kuki masani aduna gari dagi singtharaga phuna bonakhi tanjadur Apex Company gi supervisor oina thabak tawba nan manipuri ama mapamadur lakpadagi mitei driver adubu phubidana ba haijabadagi phukite hari mitei driver adubu phuna ba hotnaramba Kuki masani du makuta mai amamam amadi walkie talkie set amamam supaikhi namduna gari dagi singtharaga phuna ba hotnabada ma kasardagi Jeribam gi Samapun bida lakpa kuidri haina su phongdokpadagi thadorokhiban hairi mamangi matamna su asiguma thawdo si tholakhibara Jeribam DC Jeribam District SP Jeribam da leiriba kuntraga tare suba AR gi CO Jeri Developments Organization United Jeri Youth League hariba organization amadi Kuki NP gi General Secretary amadi all Kaifundai Fellowship yauna wari sanaduna matung amuhana asiguma thawdo si thogaloi haibagi thajaba su pikhiba laikhrari Seraksida mitei driver bu gari dagi singtharaga phuna bahona khiba ultagi kadar Kuki masani edu Kuki NP amadi Kuki youth singna pharga ngarang numidang wara OTM gi thabak sa thakre makhoi ani edu amana thanglom khuldagi amana agro mile masani haba khangmang khari thawdo sigi matana Kuki NP amadi Kuki youth sing yauna wari sanaba wafam haudorakpa mamang nasu Kuki NP amadi Kuki youth sing yauna Jeribam gi tongan CSO singa wari sabagi thabak sa thakre madura asiguma thawdo si amuhana thogaloi habigi thajaba piki adubu thajaba du manganduna amuhana mitei mesara Kuki sina khuthana bu kona raglabanina amuhana mokhoiga wari sanaroi heba wafam phongdoknaki masigi matunu wafam asi sauthorakpadigi lising Jeribam gi oiba mifam ama pangthoktuna mitei driver phuna bohona ki Kuki masa ani eduna October taraga manga phawgi manungda lising Jeribam da laktuna makoina tawki bathaba adu lale hain haijagadabane maduna trabadi mathang October taraga tarukta ki Jeribam da leiriba Kuki sing amata Jeribam da kumbagi athing matam kaktana thamlagan haina lakthokre hadi Makasa tharak poina to papawna Maisor Thanauzam bu Khurambal Kaithel pambi ima singna taramna okre Manipur gi sin Kuki narco terrorist marufongna muthanaba honabada lebak miyamna asawu thawdang lominasi Manipur thokliba thamanga suraba tamthiraba kanglup irang asigi horapam Bharat ki miyam amadi Malem gi miyam da mayek sina khanganbagi thawdang loduna Manipur gi sin Kuki narco terrorist marufongna muthanaba honariba Republic Party of India athawalegi National General Secretary Maisor Thanauzambu ngasi Khurambal Kaithel pambi ima singna harau tyamna okre Manipur thokliba irang asiga mari lainana Maisor Thanauzam lawriba thawdang kayabu apian utuna Khurambal Kaithel gi ima singna mahakpu taram okpaga loinana Khurambal Kaithel laidembi gi makhata ba khongjang sing sangsinabagi thawni jabagi thoramda ima laimerel sidabi ima Kaithel phambi phoibi ima Kaithel amadi imoinu Kaithel phambi ima singa puna thoram pangthokminaki Thawramaduga mari lainana Maisor Thanauzam na phongdokhibada Manipur hauzik thokliba irang asigi haurakpam laibak miyamna mek sena khangnaraba wafamni Myanmar MP oiramba miyoyamana Manipur laisinduna terrorist group linkatpa terrorist group singadu India lenga ka suspension of operation susanaba illegal oiba mongda paksna popi thaduna madurigi phanglakpa senfamna nomayamadi maru laisidi asigumba ain gi wangmana thabuk pangthoklogi India constitution gi makhada khudong chaba lawduna makoi gi nupi singbo bot lefanduna hauzik MLA amadi minister oiduna lairi
असुमना मतम के ममांग की सथरक ललोंग सिगी मयोक्ता मणिपुर की येलो मिसिंगना अमा तोइना लेमिनदुना थेंगनबा ताइकी मेसो थनाउजन मखातना फोंदोखिबदा ngasi मणिपुर मियाम मखोगी येकनबा कनानो हाइबदु मुन्ना खांगदोक मिनरगा येकनबगी मयोक्ता पुना अमा तोइना लेमिनबा मतम मदु ओइरे अखोई मसलगी मरक्ता येंगथिनबा मदि यानदबा कयाना मरम ओइदुना येकनबसिंगना खुदोंग चाबा लहनगमसी मणिपुर थोकलिबि इरांग सिदा अमा तोइना थेंगमिनदुना मणिपुर की लैमाइदगी सिन कुकी नार्को टेररिस्ट मपुंग फना मुथसे मणिपुर लैरिबा लुसिंगबसिंगना मागी पॉलिटिकल पार्टी की सना कंगलोनगी मतुंगिना ngangningbo wa kaya ngang mangamdana leramgani adubu manipur kaibi yaro habu wa pamsina mangna thamlaga rajniti gi khetnaba thamdana amat oina leba ki yefanaba thabak tawminasi loinana lamdam asidigi sin ko kinar ko terrorist sing tanthok tuna NRC mapung fana sananduna yellow missing ingna tapna leiba lamdam ma haibado ohena na bukhona minne saiki meso thanauzam khoirambal kaitel fambi ima sungu taram okpaga loinana kaitel laidembi khurumduna ing tapa manipur ama oina ba thoni jaki masigi matungna khoirambal kaitel famnibi ima sungu maheso thanauzambu koknonduna khurum jaki ima sungna su mangonda yepa mangol piki marebak manipur kanaba magna lokholak thaba khudimakta mai pak oirasunu haibigi yepa mangol su piki ki amaramdana opposition party tara na governor memorandum pisinkre manipur ladibo opposition political party tara haibidi AAP AIFP, AITC, CPI, CPIM, INC, ZDU, NCP, RSP, SS, UBT की लुसिंग बसिंग अमदी थौमी सिनंगा से BT रोता लेबा कांग्रेस बवन की रेले सतुना मणिपुर की गवर्नर दा मेमोरेंडम पिसिन क्राइडी कांग्रेस पार्टी की CLP की लुसिंग औखरम इबोबी अमदी अते पॉलिटिकल पार्टी सिंग लुसिंग बसिंग सरुग्या के बखोंगसत अदो कांग्रेस बवन की रैली लाक्लाबा मतुंग हाउसिक लमदम असिदा थोकलिबा कांगलुक इरांग असिगी मतंगदा तोंगान वाफम सिंग यावो मेमोरेंडम अमा गवर्नर दा पिसिन की हाइदी मखा सथरक पोइना तो पपावमना सेंट्रल फोर्स न नुपी सिंगी मथद सतखिबा मियोट मिनैबु यामना कन यनिंगदबा फोंगदोक्तुना पाक सना वकत मी पमफमख्रे ngarang Imphal East ki sabungko khunauda Kuki militant singna nongmay amadi bom kaptharaktuna akan mamongna landarakhiba aduda khulngakpu khunja volunteer ahum nongmay amadi bom masena pandun asu apan nangkhiba loinana central force ki kangbuna mapam adugi maira paibi nupi singi mathakta ka hen miyot mini sathaduna maira paibi mapan asu apan nanghankhiba thawdo adubu yamna kan yaningda phongdoktuna ngasi Imphal East ki sabungko khunauga lonaba mitei khul singda pak sana maira paibi suna wok mi phamsa dakhre Kuki militants na singtak tagi mitay kul singna nungmay kapa kudak telefalo Central Force na nupi oibi singda kahen ba thuwang kahen ba miyot minay sa taduna asu apan nanghan ba yaningdi maralay ba security force singi matakta ayn goyab sa irak lokalo sabong ko kunaw do kunja sing ngak sendro lay di ba Manipur police ki kambu laptok pa iyaro heba dabi sing tawdo nga si wakat mifam sa taki ba Imphal East ki manung dalay ba kul singa dudi telaw sana Saijang GP Yengang Pokpi Sabung ko kunaw Saijang Laimakong Mapak Napir Thamna Pokpi Sana sabi na sing bukul sing da mayra paibi sing tulak tunu wakat mi pampak sana sataki ba mayra paibi sing go bu wakat mi pamadura sabung ko kunaw gi mayra paibi sing amat oina Manipur lenga ki mapamda tham ki buwa pamdi haukiba me ahum nagi Manipur thokli ba kangluk irang siga mari lainana koki militant sing sabung ko kunaw madi akoi bukul sing da lepa laitan nomai kap thaduna landara ki ba sidagi ngak thokna ba sabung ko kunaw da police personnel taraga manga thamduna kunja sing ngak sen bagi thabak sataduna laki adubu Manipur lenga ki mekedi gi kunja sing ngak liba police personnel sing asi lak thokna ba yamna kana honaki aduna makhatana police personnel sing asi sabung ko kunaw da thambiyo hiramsigi matang Manipur gi minister gi akan mamiyeng sang biduna hausik thamliba police force asigi mathakta ahen ba force hapsin biduna mapung fana ngak sin bagi thabak pakhat piyo saiki makha satharak poina to papawm urkhul district cabinet mi pham pang thokadori mawang gi sai sing Manipur lengak na Manipur ki tungan district headquarters in the cabinet mi pham pang thokpa lep lorba matung na mathang sayolda urkhul district headquarters cabinet mi pham pang thokna ba thorang tokraidi hiramsi gi matang na pausiation thajbi aba mafam digi phangba pauge matung inadi se minister N Birena thobu wedon urkhul district headquarters pang thokadoriba cabinet mi pham adu mai pang na pang thokna ba hauji urkhul district administration thabuk pekhat pa hore hedi pausina cabinet mi pham adu tha sigi taragani pan urkhul district ki Hemlay Kong the Labour Mini Secretary at Pangtona Tarang Lokat Pahoradi. Namid Adumak to the Minister N Birena Urkul District Nauna Saga project Karas Urek Tambagalina Hana Sabal wherever project Karas Sangadon Miano Kusinaki Hidenisu Pauch the Spalakli Makasatara Poina to Papamanamo, Lishipriana Nasi European Parliament Wangangatori
environmentalist activist ama oina malemgi miyamna sakhangnarabi manipuri masa lisipriya kanguzam ngasi European Parliament wangangani haina maki social media account thadorapa orol aman haidi maki orolsna makha taribadi manipurda thamanga hena thokliba kanglupirang smek sina lalasi maramna wangangani Kuki gi wafam pukhatki ba European Parliament ki MPA du ma ka yamna nakna bamarumne makoina lana pawdam laga lamjing poiramne makoina pangtau tawbu yabra haibu wafam su phongtorakli amaromdana coming operation masing yamlaba kusuklai sing fogat pangamkre ngasi combined force ki kangbuna Imphal West district ki lamsang amadi Sangmai police station ki manung sanba kameng khamram amadi mana ingkol gi mafam sing coming operation se takre operation adu da masing yamlaba kulai sing fogat pangamki Pausin hai Marisuba AR 13 Suba Zat Regiment Imphal West Police Commando Special CDO Imphal West CDO amadi CRPF koigi kangbuna satakip operation adu da Kameng Sabal area digi carbine nongmai ahum carbine magazine manga 9mm pistol ama magazine ama pistol ama point kuntraga taruk high grenade ahum scope koloina ear gun ama bulletproof jacket nipan police uniform taraga humdai wireless set ahum charger mari number plate yagdabu Maruti Gypsy ama KCP PWG kanglagi receipt book ama mobile phone taru amadi tongan ba makhal gi numai maru sing phagat pangamkre Pagalaba polam sing adu lamsang police station khusina khre swadi amaromdana BBF sing na lawgadaba thawdangi matana convention pangthokre Manipur da housing thokliba kangluk irang sina tangdu leitawa phibam asida Belas Volunteer Force BBF sing na lawgadaba thawdangi matana nomgi weba convention ama kumbi kendra gi wangu sanakhong du leiba khana chawba ibudau wangpurel gi masaigona ngasi pangthokre Hauzik Kanglup ani gemerak thokliba lalasina maram moiraga khamten awasai thengnanglaba Kuki kendra gi manungda leiba Borayangbi GP wangu GP gi Village Volunteer Force amadi khoyu mitai divine pun sindna pangthokiba convention aduda khoyu mitai divine gi secretary oina der dorena phungdokibada kombi AC gi makhada loni yaba Village Volunteer Force ngasi aikoi gi Manipur gi apunba saktam miyamgi punsi amadi aikoi gi imung manung ngaksana baklei Masida unlawful oiba activity kari mata yawlete mana makhatana phongdokhibada Village Volunteer Force asi sectional leiduna khudong tiba tholak payaba matamna mari lenaba district SP amadi naknana leiriba police station singi OC amadi state force singa paw phawnraga ngaksinbagi thabatu lokhatna bohonase BBF sing asi hausaki oinati makhoida climatic sana leitabanina singkhong singyada leiba khul singda irang tholakpada ngakthokna bohona badu khudong sada ba kyama yoknari hausik su mayum kya mayum da sang mangamdana leinari maduna lenga nasu khudong tiba tholakpa yaba mafam singda akan mamiyeng sangbiduna state force na miyamgi punsi ama dilantung kanbada mateng pangbina basu apul toki Village Volunteer Force ama oina Saidel Mangjilda khulngak diba Kongkham manglem na phungdokibada Kuki militant sing na napat amadi tangjeng ahaloki yumsing tumna mai thakraba matungna khulngak pasingna Saidel Mangjil Pombikhok Hojuman tabi amadi laingaubi da Kuki militant sing na makhatana mai thadana ba BBF sing na khulngak pagi thabak toki Climatic sana paiba Kuki militant singi bunker di nomogi hengalai makhogi lalong sangsilak pagaloina yamna toina numai kapsilak pasu electric Kuki militant sing takthok pagaloina makhogi bunker sing atupu matumda Manipur lengana lokthok piu haiba wapam su phongdoki haidi amaromdana nokphadegi saknairaba Fagiroi Rangilal gi treatment tawbada KNTL na sel gi tengbangkhre lamdam sigi maming leiraba Fagiroi ama oiriba miyamna nokphadegi Rangilal haina khangnariba oza sigi treatment tawda mateng oinaba KNTL gi thaumisna lupa lising taragi mateng pangkhre nambol awang lekai da leiriba saknairaba Fagiroi oza Rangilal asima sagi anaba mana maromairaga hauzik RIMS Hospital gi Department of Physical Medicine and Rehabilitation leiduna treatment sathaduna leidi oza Rangilal gi anaba layeng bada mating oinabagi damakta Kangleipak News tengbanglup KNTL gi thaumi sinangasi lupa lising taragi mating pikre KNTL gi thaumi sapam Rina di bina phongdokhibada Manipur da leiriba artist singna anai gyorakpada thengnariba khudong sadaba singi yenglaga pungning thaugatuna matam sangna miyamgi seva tawba ngamnaba khongthangam oina KNTL gi thaumi singna sel gi tengpang speak bina haiki tengpang pibigi thauramduda KNTL gi thaumi singsu saruk yakhi haidi Makasa tharak poina Kangla pawdagi amaruiba pawkranamu mahiru ani phaba punbada yawba amasu pone dagi fari mahiru ani hizam lingthoingambi amadi phizam hemanjit phaba punbada yawbada
यावबदा मियोय अमा CBI ना पुनेदगी फाबा ngamkhre एजेंसी की पाउन हाइरी CBI ना फारब नुपादगी ममिंगना पाउलन मांग कौई चुचांपुरदगी ने माक CBI ना थासगी तरागा मथुइद पुनेदगी फाबा ngamkhibane CBI की कस्टडी दा थासगी तरागा तुर फाब थमदुना मखाताब रिमांड लौथोदुना थिजिंगदौरी माक मजिस्ट्रेट की ममाना पुथोरबा मतुंग CBI ना कस्टडी दा रिमांड लौथरखिबने हाइरेन सु पाउसना मखाताना फुंदुरक्ली अमरमदना नुपी मसा बुकातीना थिंदतुना हानब होनरंब मियोय अकन मसेराक पिगदबने सुगुनु केंद्र की मनुसना सजिंग खुनौत लेब नुपी मसा अमद माक खंगनबा युमथंगनबदा लेब नुपा अमना सैना कनबा मसुम नुपा नुपी की इकाय खनबा मंगननब होनबग लोइनना कातीना मफम तरागा निपाना थिंदतुना हानरंब मियोय अकन मसेराक पिद्रबदी अकन बखोंजंग संगसिलगन हाइना नुपी एदु अपोक मपा हुइद्रोम देबाना मणिपुर प्रेस कप पंगतो पावगी मिफम अमदा फोंदोखरे मांगना मखा तारदुना हौखिबा था अनि मखाइरोंगी ममांगना थोखिबा थौदो अमदा असोप नुपी मसादगी वखल नुंगाइतबा पंगथबा क्या यौरपदगी पेंद्रप मपाना फोंदोक्तुना सेनरिबा इमुंग मनुंगी मियोय अमतना करिमता हंगलदना अमदी तासिनदना लैरिबसी मणिपुर मियामना मियेंग संगबिदुना मतेंग पांगबियो असुक तमथीबा सांगागी लिसचतपा मफम तरागनिपाना कतिना थिंदतपसी इसा असिबु हाटके तबने मखोयगुम सरम चतपा मियोयसे अकनबदंदी पिबियो हाइनसु फोंदोखिसु हाइरि लुसिलकपोइना तोपा पावमना सेंट्रल फोर्सेस न नुपी फुबा मदि पाउमिसिंग रिकॉर्डसिंग मंगनखिबदा लैंगना करी येंगदुनु लैरिबगे लोकेश्वर खुंद्रापम केंद्र की MLATS लोकेशन हाइख्रे ngarang sabung kokta सेंट्रल फोर्स न नुपी अंगांगसिना लिसैना ताना दुना फुबा मदि पाउमिसिंग रिकॉर्ड सिंग मंगनखिबगी मतंगदा पालिबा लेंगासिना करी येंगदुनु लैरिबगे वाफमसिंग असि माकी बाबुपरादा लेब क्वार्टर पाउमिसिंग उनाबदा मागना फोंदोखिबने मागना मखा तारदुना पालेलम खाइदा सेंट्रल फोर्स न इमाई बेल सिंग सासन फुबगुमना फुबदा लेंगा असिना एक्शन लखटकनी अदु तौगनी अदा तौगनी हाइना थिमजिलगा थंख्रे अदुगा ngarangna sabung kokta khulngak libasingna leiba asi kannanaba sangba matamda phabiba punbiba taubu matamda makoibu kannanaba sangnuba imai bel miyamba phubu saiba taubu matamda lengana karimata tauduna leiba asi angapapoi मणिपुर की लॉ एंड ऑर्डर सलाइरिब्रा होम डिपार्टमेंट कदाइदे सत्खरबगे सेंट्रल फोर्स न कुशी रसी तौब याब्रा प्रेस मीडिया की इसल इनाउसिंग न थवाई खुपाक हापतुन नोंमै बोम तो मरक्तुदा शिबिनाबा खंगदुबा मखै मशिना सुमी मशिना लाले हाइना पुथोंनबा रिकॉर्डिंग सिंगबो लोइना मुथतपदा लेगाना करी तौदुन लैरिबगे रिकॉर्डिंग सिंग अदुना मशिना सुमी मशिना लाले हाइना पुथोंनबा होनरिबा पाउमिसिंग सतकीबा थौंग यानिंग दे हाइकि अदुगा हौजिक ओइनदि म्याम पाउस मतंग असे लुसिनजरगे मसु म्याम पुननबा अपडेट ngamiनसे